Manipur Filmgi maming naharabi film actress Rasmi Shoro Khaibambu KCP PWG Military Council Unification MC hairiba lup asina masagi maralgi matung inna lale haiduna sangjaraknaba hanjin hairubada lup asibu thawoi usittabagum amasung asau asangsing loinare haibagi matagum lup asibu thawoi usittabagum sangjaraktabana maram oiraga mahakpu film advertising makeup photo promotion album, web series, salon, social media promotion, Facebook, Instagram, amasung social appearances singdagi matam kaktana thingzille kanagumbi singna Rasmi Shoro Khaibambu engage to viramba thoklabadi afafattagi responsibility masana puzagadabani hairakli amadi Rasmi Shoro Khaibambu lup asina atuba matamda sangjaraknabasu haikre asigumlaba khunai asigi mahiksing asi matam sana yangsilhaudrabadi ipa ipu haktaktagi thambiramba malemda ani sudraba kanglai paki nupi oibisingi phajaba chatnabi asibu karisu oidaba arang ara kharada ngawbising asina loina chendahale ningsingba yabadi Pitribi malem asida ngalingai matamda lan soknakidaba lam amatta leite hairiba lanfamsing asida lanmi singi oiba ngahakki oiba makhoi awaba pothanaba lam khudingi prostitute makol hangami adubu Manipur hairiba kanglai pak asidasu British ki land yorakidaba natte hairiba yorakiba matam aduda meitei nupi amatabu prostitute makol oina hangtokpa ngamkidaba lam amani matam adugi nupi singda leijaramba masana masabu section na leijaba amasung thak wangbagi wakalon adu hoziki nupi sing asidadi karisu leitana khankalagle arang ara khara aduna masagi ijittagi hena value lei haina launarakpa asida lup sing asina tungi malaiba asi kandaba yade haibagi khongjang kya sangsilakpa asida mayamnasu sogatpham thoi amadi afaba kunai ama semkatpada nupi singi oiba thogdang yamna chauna lei hosik tholiba issue asidasu ima ivel singna lauriba thogdang mayamna henna khangnaraba aduni maram asina afaba kunai amagi damak asigumlaba tinjang gaijang laba nupi sing asibu masi yade haiba ama para tambibagi matam chapchaba aduni hojik lakliba asi